ꯅꯦꯟꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯃꯤ ꯑꯃꯇ ꯇꯥꯕꯤꯁꯤ. Okay. ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯦ. ꯃꯌꯥꯝꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯌꯦꯡꯈꯤꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯕꯤꯌꯨ ꯃꯥꯒꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯃꯥꯒꯤꯗꯤ ꯍꯥꯟꯅꯁꯦ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯄꯤꯕ ꯌꯥꯕ ꯉꯥꯛꯇ ꯊꯥꯒꯠꯄꯅꯦ. ꯃꯥ ꯃꯈꯥ ꯇꯥꯅꯁꯨ ꯊꯥꯒꯠꯂꯛꯈꯤꯅꯤ. ꯑꯗꯨꯒ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯑꯍꯥꯟꯕꯅꯦ. ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯃꯥ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯔꯛ ꯃꯔꯛ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ. ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦ M.Phuba ꯍꯥꯏꯅ ꯃꯥꯒꯤ ꯍꯣꯔꯦꯟ ꯂꯤꯡꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ. ꯑꯩꯒꯤꯁꯨ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒꯤꯁꯨ ꯃꯥꯁꯨꯁꯦ ꯆꯦꯅꯦꯜ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅꯁꯨ ꯍꯣꯠꯅꯔꯤ. ꯃꯌꯥꯝꯅ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨ. CY ꯍꯥꯏꯕ ꯕꯖꯥꯔ ꯔꯥꯏꯠ ꯂꯣꯝꯗ ꯂꯩꯔꯦ. ꯑꯩꯈꯣꯏꯅ ꯂꯦꯐꯇ ꯑꯣꯏꯅ ꯆꯠꯂꯅꯤ. ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯁꯤꯒꯤ ꯀꯩꯀꯩꯅꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯌꯦꯡꯉꯨꯔꯒꯦ ꯇꯧꯕꯅꯤ. ꯃꯐꯝꯗ ꯑꯣꯏꯅ ꯇꯧꯔꯒ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ. ꯃꯐꯝꯗꯤ ꯌꯦꯡꯉꯀꯥꯟꯗ ꯆꯠꯄ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯁꯤꯗꯩ ꯑꯣꯏꯅ ꯉꯥꯏꯔꯁꯦ. ꯉꯁꯤꯗꯤ ꯃꯈꯣꯡꯗꯤ ꯇꯥꯔꯦ. ꯌꯦꯟ ꯃꯈꯣꯡ ꯑꯣꯏꯅ ꯆꯥꯔꯦ. ꯃꯁꯥ ꯆꯥꯕꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗꯗꯤ ꯐꯖꯔꯣꯏꯗ꯭ꯔꯅ ꯈꯟꯕ ꯑꯩꯈꯣꯏꯅ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯅꯝꯐꯝ ꯈꯪꯗ꯭ꯔꯦ. ꯉꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯁꯦꯡꯗꯕ ꯐꯣꯟ ꯉꯥꯛꯇ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ. ꯑꯗꯨꯒ ꯐꯣꯟꯁꯨ ꯑꯗꯨꯝ ꯄꯪꯇꯧꯗ ꯇꯧꯕꯤꯔꯛꯄ. ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯅꯝꯒꯦꯅ ꯈꯟꯖꯕꯁꯦ ꯐꯣꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ. ꯑꯗꯣ ꯍꯣꯔꯦꯟ ꯊꯣꯡꯉꯝꯗꯥꯏꯗ ꯑꯣꯏꯅ ꯑꯃꯨꯛꯀ ꯊꯥꯒꯠꯆꯔꯒꯦ. ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯅꯔꯦ. ꯑꯗꯣ ꯌꯦꯟꯖꯥꯡ ꯁꯤꯗ ꯂꯩꯔꯛꯑꯦ. ꯉꯥꯏꯍꯥꯛ ꯂꯩꯔ ꯎꯠꯆꯔꯒꯦ. ꯁꯤꯗꯤ ꯉꯥꯍꯩ ꯈꯤꯇꯪꯅꯤ. ꯁꯤꯅ ꯑꯩꯈꯣই ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕꯅꯦ. ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯜꯂꯤꯕ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ. ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯝꯃꯛꯑꯗꯤꯅ ꯑꯁꯤꯅ ꯆꯥꯅꯕ ꯇꯧꯔꯦ. ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕꯤꯔꯤ. ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯈꯪꯗꯦ. ꯃꯥꯅ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯇꯧꯔꯀꯥꯟꯗ ꯎ ꯃꯣꯔꯣꯛ ꯆꯤꯛꯁꯦꯅ ꯍꯥꯏꯅꯔꯦ. ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ. ꯃꯤ ꯀꯅꯥꯒꯨꯝꯕꯗꯤ ꯁꯤꯁꯦ ꯃꯈꯣꯡꯁꯦ ꯏꯁꯤꯡꯗ ꯍꯥꯟꯅ ꯐꯨꯠꯄꯁꯨ ꯌꯥꯎꯋꯦ. ꯑꯩꯈꯣꯏꯁꯦ ꯃꯈꯣꯡ 10-10ꯅꯤ. ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯃꯃꯝꯁꯨ ꯂꯣꯏ ꯌꯥꯎꯔꯦ. ꯃꯦꯅꯦꯖꯃꯦꯟꯁꯦ ꯏꯁꯥ ꯏꯁꯥꯅ ꯑꯣꯏꯅ ꯄꯤꯖꯔꯦ ꯃꯌꯥꯝ. ꯎ ꯃꯣꯔꯣꯛ ꯑꯃꯃꯝ ꯆꯤꯛꯆꯔꯒꯦ.
ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯦ ꯃꯌꯥꯝ ꯁꯨꯝ ꯀꯣꯄꯤ ꯌꯥꯝ ꯇꯧꯕ ꯃꯥꯜꯂꯗ꯭ꯔꯅ ꯇꯧꯕꯅꯦ ꯑꯗꯣ ꯆꯥꯕꯗꯤ ꯊꯨꯅ ꯆꯥꯁꯤꯀꯣ ꯃꯨꯛꯕꯥꯡ ꯍꯥꯏꯔꯒ ꯇꯝ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯄꯅꯤꯁꯃꯦꯟꯁꯦ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯅꯤꯁꯃꯦꯟ ꯎꯠꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯁꯤ ꯅꯠꯇ꯭ꯔꯥ ꯊꯨꯝꯃꯣꯛꯁꯦ ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯦ ꯀꯩꯁꯨ ꯌꯥꯝ ꯁꯥꯕ ꯑꯣꯏꯔꯝꯗꯦ ꯀꯩꯁꯨ ꯄꯤꯔꯣ ꯌꯥꯝꯅ 이신 같이 봐. Bên em sao cái luôn chưa? Cho bên mình cơ. Đây.
ꯈꯤꯇꯪꯁꯨ ꯌꯦꯟꯁꯨ ꯉꯁꯥꯏ ꯅꯪ ꯌꯥꯝ ꯄꯥꯝꯗꯕ Konsernya mukbang loire ugo ai pur ai tao dia makong ani katang wale ado mukbang di hona bi mukbang tao lo du adum nam lai bi tao tare sa thì thế này nhưng mà chứ kìa ya di tang do du asin ni a du sa để nam sa di haro sa để ai no nằm để à asin no nice không thể mà cái gì anh ngầm gì ngắm đâu ra sản sinh được đâu rồi chỉ đợi và xem ngầm Ủa mà gì umuruksu mace kan lemi ko aduga huje ngam da yaro sa ga damni Chandre